Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru eba pau Sri Narendra Modi ahomrak suba term gi oina leba asige Pradhan Mantri oina lagleba nomaizing nimita wasak lawragani Jiribam zila da makha tana pamdaba thodok sing tholoktanaba gi dama security gi akan bangaksel gi thabak paikhatli Thauba zila gi moizing da hokiba ahingda tukan ahum maina tumna chakre hairi Bangalore gi nifuntui suba ACC MM gi court na Congress luching ba Rahul Gandhi bu ngasi bel pikre amasung NEET parikha da che nerba leriba sing asigi matang da awang ba thak da chijinaba Congress President Malik Arjun Kharge na dabi tawri India parliamentary dol na Narendra Modi bu dol asigi makok thongba luching bu oina ngasi khankhre amasung lakadori bu nomaizing nimita ahumrak suba term gi oina leba asigi Pradhan Mantri oina wasak lawragani New Delhi da ngasi pangthokiba India ge parliamentary mipham da wangangla dina Sri Narendra Modi na hai India dol asi sakti khakpu mi hokba dol aman natte dol asi wakhal manaba miyoy kya punsinduna Bharat bu chakhot na ba hona bada punna thodang kaya loriba dol ni Sri Modi na hai Sarkar asina makata na apabalengak amagi magun ngapgalunina miyamgi apamba matung ina thabakaya lepta na tawhigani Kendra gi Mantri amasung BJP gi luchingba Rajnath Singh na Narendra Modi bu dol asiki makuk oina khanana bagi wapam puthoki amasung wapam adu NDA gi makok thongba luchingba singna ayaba pikibani Sri Rajnath Singh na hai Sri Narendra Modi asi NDA dol gi makok thongba luchingba ama oibada matik chai Wafam asibu sagol aduna Kendra gi Mantri Amit Shah na hai Narendra Modi na dol asigi makok thongba luchingba oiba haibasi dol asi khaktagi natana leba asigi miyam pumnamaki apambani BJP ki luchingba amasung Kendra gi Mantri Nitin Gadkari na su hai Pradhan Mantri Narendra Modi na hokiba chehi singda Bharat pu sakti leba ama ohanana ba amadi chakot hanana ba honaba da angamba thakta honaki Bihar gi Mukhyamantri amasung JDU gi luchingba su oiriba Nitish Kumar na Sri Modi bu sagol aduna hai Mahakilichi makhada leba asigi chakot tharangi thabakaya makhatana paikhat lakigani haibigi thazai Narendra Modi na ahumrak subu oina Pradhan Mantri oina khalakpada rajya gi Mukhyamantri Nongthomba Birena nungaiba phungdorakli Sri Birena hai Sri Narendra Modi gi liching makhada India Sarkar asina leba asibu Vikshit Bharat oina ba makhatana khongjang sangsin naba sem saduna leiri Jiribam zila gi sorok atingbi khunau dagi masakhang daba myoy kharana phaduna pukraba matungda ngarang hadok piramnaba Soibam Sarakumar Singha gi mihapu Jiribam miyamna pendaba phungdongna rakli Ekhugi Jiribam Paumi Ngatem Biswajin hai mihat asigi matangda JSC ama semduna zila asigi Deputy Commissioner gi khutangda Mukhyamantri da thokdo asigi matangda achumba langla langjim puthokna ba taksinki nakal amarom da zila asigi mafam kharada khundaba maru oina moibung amasung Barak Circle gi lamtai khunau gi mafam singi nupi amasung angang sing safagadaba mafam singda security na hondokpa hokre amorom da security gi makedi gi mkha taba pamdaba thodo sing tholoktuna bidama akan mamongda ngaksel gi thabak paikhali Sarak Kumar gi miat adubu apunba imagi macha sing Manipur na yaning taba phungdorakli Imphal East ki Porampat Sobem Lekai de Leba Diabetes Hospital and Research Center da ngasi ayu pung taru makhairom tabada masakhang daba miyo ni laglaga bom thamjilam le hairi thokdo asigi paw hek phangbaga Porampat Police Station ki team ama laktuna yengsinki amasung thokdo asigi matangda case ama lakhotkre hairi Class 5 amasung 8 ki State Competitive Scholarship Examination listing ani kulhumdoi kunmari gi fal lokthokle khangat laba mahiro singna lamphel pataleba Director of Education SK Science Unit Laktuna Masa ge account number sing amadi mari na bache sang sing tha sigi tarani thoidiki na kuma toi power pisnga dabani hari scholarship asigi makhada class 5 ki oina khanga laba mahiro amamda tha amada lupa chamri chehi hum pigani amadi class 8 ki oina tha amada lupa chatruk yankai chehi ani pigani Kangpok Pizila gi manung chanba Vaitung khul da Assam Rifles ngasi mobile electricity point ama hangdokre khul asida hana digi hauna nongkana tabana maram oiduna mai phangdabagi awaba mayang noduna lakli hiramasiga mari lenina khunja sina nongmada mai changraba yadraba thabak ya pangthokpada apanbu oibadagi Assam Rifles ta mai bibinaba haijaduna lakhibani thong asibu khunja singi maikaidagi thagatpasu phongdorakli Kendra Sarkar na sponsor toba scheme ama oiriba mobile veterinary unit MVU gi makhada tongan ba phamsingi damakta khallaba
Miyoi Sanjen Thongda Leba Director of Veterinary and Animal Husbandry Manipur Office ta Thasigi Taranitoi amasung Taro Hundred Lakuna Marilene Bache Sangsin Lauronaba Manipur Livestock Development Board na Thadorok Pacherol Amana Kangalakli Pawim Ratana Atemba break ama. NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu layeng bada khudong chaba vizari doctor singna tumor board phamduna anaba singi layeng da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal Degini Thobal Jila ke manung channel leba Moising Kongkok da Hokiba Hingda Tukan Humayna Tumna Chakre Thogdo Utuda Mobile Semfam Tukan Ama Pharmacy Ama Amasung Grocery Tukan Ama Mayna Chaki Ekwiki Thobal Pami Soibam Binoin Hai May Chapuki Thogdo Utuda Punna Lupa Lak Yankairongi Malchang Mang taklongani haina panari lunena ashigumba chawna amanga ta thokiba thodo asida awa ana taraba miyoshinda sarkar gi makeidi gi pibiya ba mating pibinna basu tukan mapusina sarkar gi puning chingsin lakli Thoba zila gi manung chanba khongzom sapum da thokiba laibak tiba thodokta lekhidraba Jenika sapam gi mihapu Private School Development Council PSDC Thoba na akanba mawonda yanintaba phungdorakli Thobal Okram the Lever Friendshare Higher Secondary School the Pangtokiba Pawmisinga Unaba Amada PSDC gi Secretary General Jotin Salam na hai thogdo asi akan bamong da condemn tawi amadi hariba thogdo asi uniform seliba satra nupi macha amakhakta da chathaba thong nate Manipur khunagi mahiru singda singna bani haina loguni Mia asibu Federal Students Organization Kangleipa Fesok nasu akan ba mawong da yanin ba phungorkli loinana imung manungi awaba da su saruk yari hairi makata na miat asigi matang da sengki ba JSC na taliba Davi Singh Sarkana atupa matam da phangan bin ba su appeal torakli Ichawgi awaba mayong nari ba miyam da All Manipur United Clubs Organization amukona paring na chatara pa mateng pangbagi saruk amu oina ngasi laifam kuno mamang lekai leitong sanglenda Relief camp the lady but miam the no more the tangai for the imunung the sinabia apaba ising yantokre National Footballer Posang Bam Lokendro Singhana Ngarang Manung Matam Chadana Lake Dab the All Manipur Football Association in Makedi Nuaitaba Pungdorakli Association Asina Lake Daba Imunungi Awaba the Sar Yari Hari Kunmari Shuba Arambam Samrenda Ningsing Kam Nok और केंद्र वाइज ओपन कांग टूर्नामेंट की फाइनल दा वांगोई केंद्र का नंबर केंद्र का थासी की तरह दा थिंगरगनी ngasi wabgai awang lekai community hall kangsang da sanaki ba anishiba semi final match ta nambol kendra kangkhutna maramba hianglam kendra kangkhut pa panjal kunipan taramanga da thoiduna final changki bani singzamai Oinam Tingal Chatari Bahan Bachi Taramanga Makagi Oinam Charlie Memorial Soccer Tournament King as a Saniki Master Root FC Langtabal Mantrikong Amadi YUC Waikom Lekai Panjil Amatachana Bangam Dina Draw Chekre Atupa Messana BFC Team B Kongbana All FC Uripok Sorbon Tingan Bu Panjil Anishino the Toykre Lunena Star Sporting Club Porompana Nongpok Mahikol Brahmapur Adibam Lekai Bu Panjil Ahumsino the Toykre Roman FC Oinam Tingelna SCSS Singzamai Singamaka High School Bupanjal Amasino da Maitiba PK Awang Ponsambam Ground Chatariba Ahanba Awang Kobru Trophy Open Football Tournament King Asanikiba Messing da Z Pro FC na ID Academy Sanjembam Bupanjal Mari Amada YDCA Posambam Kunongna BC Posambam Kulen Bupanjal Mari Anida Amasung AWSC Bovgaina Merging FC Hangangbu Panjil Mari Amada Toykre Paugi Marakta na Atemba Break Amamu Dhanamanjuri University DM College of Arts Imphal ge 4 years BA Honors First Semester Lisingani Kunmari ge Ming Channabagidama Common Entrance Test Hauki Bajun gi tang ani da pangthokani tawramba adu Lagli Bajun gi tang mapan nongmajing numit ge numit yungba pung tarani thoidagi nungthil pung ama makai phawba pangthoklagani Candidate singna matam chana lakpinaba DM College of Arts ki principal na khangalagli Akas Bani Imphal ki pau tabiri
Bangalore ki nifuntui suba ACMM court na Congress ki luchingba Rahul Gandhi bu ngasi bel pikre Rahul Gandhi ngasi court asina samon piraba matungda bel pikebani amasung case asigi matangi hearing tha asigi kuntrada oiragani panbayai BJP ki Legislative Council ki member BS Kesab Prasad na Congress ki luchingba asibu handak pangthokiba Karnataka gi Lok Sabha mikhal gi mangoinena BJP ki ija sokpa yaba wapum kaya social media da thakali haibagi matangda Rahul Gandhi ki matakta case ama lakhot kibani बेल की पीकी बादू द कर्नाटका की मुख्यमंत्री सीतारमन उप मुख्यमंत्री अमसुंग कर्नाटका की कांग्रेस प्रेसिडेंट DK शिवकुमार सुयाउरी प्रधानमंत्री नरेंद्र मोदी ने हारी महा की पुंसी की तंक खुदिमक्ता डॉक्टर बाबा साहेब अंबेडकर न पुथोकलंबा ममल यामलबा भारत के संविधान बु महांगना इकाई खुमनै सोशल मीडिया दंगा से थगत पवारो अमदा श्री मोदी ने हाई भारत के संविधान असिना महाकुंबा लारबा इमुंग अमदा पोकपा मिय अमबु मियाम की सेवा तौबा ngamhalibani महांगना हाई भारत के संविधान असिना लेबा सिगी मिय कोटि के यागी आशा अमदि थौना हापलिबनी नीट परीक्षा द चे नेबल लेरिबसिक मतंग द ओंबा थाकत सिजिनबा कांग्रेस प्रेसिडेंट मलिक अर्जुन खड़गे ने दाबी तौरी सोशल मीडिया दंगा से थागलकपा वारोल अमदा श्री खड़गे ने हाई केस असि सुप्रीम कोर्ट की मियक मखादा अवांबा थाकत थिजिन गदबनी परीक्षा द पेपर लीक ओबा यावना सेंजा तुमजा ग मरिने नेब थोंग के सतकी हाइना श्री खड़गे ने मराल सिरी परीक्षा असि द चे नेब के थोलिबा असि की दायित्व सरकार न पुगदबनी हाइना मांगना मखा ताखी इंडिया मेट्रोलॉजिकल डिपार्टमेंट हाइरी भारत की नोंपोक थंगबा सरुक उत्तर प्रदेश झारखंड बिहार ओडिशा पंजाब हरियाणा अमसुंग मध्य प्रदेश लाखलेबा नुमित मरिनी असिदा काहेना सागनी हाइरी पाव असिना मखातान हाई लाखलेबा नुमिनी असिदा भारत के मफमसिंग असिदा साबकी चांग सेल्सियस डिग्री 2 देखिना 3 फाव हेंगतकनी नकल अमरोमदना महाराष्ट्र अमसुंग अवांग तंबा कर्नाटका लाखलेबा नुमित मंगानी असिदा अकनबा देखिना यामना कनबा फावबगी चांगदा नोंग चुगनी हाइरी नोंगचुक बंगाल की मफम खरा सिक्किम असम मेघालय अरुणाचल प्रदेश अमसुंग नागालैंड की मफम कयादसु नोंग तागनी हाइरी नोंगचुक बंगाल दा मिखल की मतुंग थोरखिबा हिंसा सिंग लेफनबा होनबदा केंद्र अमसुंग राज्य सरकार न पुना थबक तौमिननबा कोलकाता हाईकोर्ट न हाइरी जस्टिस कौशिक चंदा अमसुंग अपूर्वा सिन्हा राय की डिवीजन बेंच अमना राज्य अतुदा मिखल की मतुंग द मियोय 13 सिक्रबा मतुंग ओकिल सिंह की एसोसिएशन अमना थारकपा PIL की वारोल तारबा मतुंग द राय अदु पीखिबनी ICC Men's 2020 Cricket World Cup के मैच अमदा हाउसिंग है के मतुंग न्यूयॉर्क ता कनाडा गा आयरलैंड गा सानरगनी टूर्नामेंट असि USA अमसुंग वेस्ट इंडीज न पुने युम्बु ओइरी गरंग साने के मैच अमदा युम्बु USA ना पाकिस्तान बु सुपर ओवर दा माइथिबा पीखिबनी हौजिक अरोइबदा मरुइबा पाउ अमु हन्ना श्री नरेंद्र मोदी अहोमरक सुबह टर्म की ओइना लेबा आसिगे प्रधानमंत्री ओइना लागलेबा नोमाइजिंग निमित्त वसक लौरगनी जिरीबाम जिला द मखा ताना पामदबा थौदोसिंग थोलक्तनबगिदम सिक्युरिटी गे अकन बंगाक्सल की थबक पाइखतली थौबा जिला की मोइजिंग द हौकिबा अहिंग द दुकान हुमैना तुमना चाखरे हाइरी बेंगलुरु की निफुंटुई सुबा ACCMM की कोर्ट ना कांग्रेस लुचिंगबा राहुल गांधी बु ngasi बेल पिखरे अमसुंग नीट परीक्षा द चे नेबल लेरिबा सिंग असि की मतंग द अवांगबा थाकत सिजिनबा कांग्रेस प्रेसिडेंट मलिक अर्जुन खड़गे न दाबी तौरी पाउलिजरी